Ngarang May gi ahumga mari Leinana Kangpokpi District Saikul da pangthokpa thouram amada gun salute pibagi thouong chathakhiba aduga mari Leinana police na FIR ama loukhatpaga loinana maikei adomgi local leader amadi ahal shing police station da Koukhatkhre hairi hiram asiga mari Leinana Manipur police ki control room dagi phangba paw amagi matung inna ngalangi Saikul da gun salute pibagi thodok aduga mari Leinana FIR ama loukhatpaga loinana local leader amadi ahal shing police station da Koukhatkhre thodok asta chenaba sing phagat naba tongan tungan mafam sing da red chathakhiba marak asta single barrel gun manga amadi camouflage uniform sing phagat le makata na red chathaduna chenaba miyoi sing amadi khutlai sing phagat naba thabak chathakigani thouram adubu siliba organizer sing logi matungina chapchaba thabak loukhatkani haina pawasina makhatari banbaya badi ngarang Saikul da pangthokhiba thouram adu da logi wamada camouflage ki fizol setpa miyoi kya yaukhibani loinana thouram adu da logi athingbagi mayok da gun salute pibagi thouram su pangthokhiba